COVID-19 asi pung ama hena nungsita yauraga laiba ngami. COVID-19 particles sing nungsita pung ama hena yauraga laiba ngami haina Imperial College London gi influenza virology gi chairwoman Banning Barclay na phungdokhrei nungsita yauraga pairakpa asina COVID-19 laiset asi sandokpada mateng yamna pangsili haina World Health Organization WHO na phungdoklibasi handakisina ahanbani haina Barclay na BBC da wangang bada phungdokhi virus asi mi amadagi atopa amada sandokpagi atopa lambisu lairi adubo WHO na nauna yazariba asina takpadi nungsita yaurakpa asina su sandokna bagi masak oi haibisini virus asi anaba mi amana sor hondokpa matamda nungsita thamna paithokpa ngami amasum left study tawbada pung amagi mathakta nungsita pairaga lei haiba utli haina Barclay na haiki air conditioning system kharana tawbugumna ka amada nungsit ungsilaga laibigi muhta virus handoktanabagi dama kaada mapandagi nungsit marang kaina sanghangadabani haina expert asina makhatana phungdurokli myam khangjinbiyo duga myamna yarimaki video asibu share tabiyo and thank you.